Paodam meng tabiri ba khwai panamapu taram nok sabag loinena khurumjari ngasigi maroiba pauda sexual abuse haibasi mioibana sizinabada tamchiba wahi amani haina assembly ki speaker kem chana phongdokre discourse on citizenship amendment bill 2016 gi matangda khananaina khre loinena moreda digital television cable network ama launch tawkhre mapungaiba pawmu pijari Nupi angangi mathakta chathariba tongan rape amadi violence na chingba sing asi mioibagi minungsi lairabadi thowan ningda ba thodok sing thokloi haina Manipur Legislative Assembly ki speaker Yumnam Khemchan na phongdokre ngasi North East da leiba Classic Hotel da pangthokhiba training Violence and Sexual Abuse Against Children haiba team da pangthokhiba nongmagi oiba campaign aduda warol piraduna Speaker na wafam asi phongdokhibane thoromaduda mahana makha taraduna angang singbu mama mapa singna ningthina loina biduna mioibagi chana lonchat amadi lamchat bebar ningthina khanghanba mathau tai sexual abuse haiba wahi asi mioibana sizinabada tamthiba wahi amane angang singbu ningthina loina binaba child friendly police station hangdokna ba honari ngasigi thoromaduda pigliba angang singna makoi gi wakhalonda sexual abuse tagi ngakthokna ba protection spacing phongdoke campaign adu da saru yakiba nupi macha amana mahima sing tamba matamda sexual education munna khanghanna ba course ama syllabus ta hablabadi pigliba angang singda sexual violence ki ngakthokna bagi achoba pambai oibada natana lamdam masida tholiba crime masing hanthabada mateng oigani haike mama mapa singna macha singbu thabak chinbana maram oiraduna loina ba watpa maramna su crime thokpagi macha ama oheli haike He answered, "See, for that you are a beggar. See, for that I am a beggar." So, what is the humanity? For a beggar, one bottle of beer, one piece of bread, some dessert. So, I think humanity can destroy this sexual abuse against SSA Thawal gi makhada Thawal district ki Khangabok part 2 Maisnam Laikai upper primary school gi mahiroi singda lairik lemna yenthokpagi thoram ama ngase pangthokre athoiba mitung oikhiba hana BJP Manipur Pradesh ki vice president oiramba Tokchom Jadumani na thoramga mari leinana hai lenga ki mahiloisang sing hana mamang hai gi matam gumna fagadhanba haibasida mahiloisang sing aduge mahiroi sing mama mapa amadi oja sing gi apunba thodang lei haina phongdokre Jadumani na makha taraduna hai haujik panliba BJP na luchingba lenga asigi CM Biren gi liching makhada mari leinaba minister amadi loisang singna state asigi lenga na chalairiba mahi loisang sing ase mausa gumna fagatna ba kanna honari lenga ki mahi loisang sing da tamliba mahiroi singbu lemna ming chanbiri thagi tuition fee su laudri lemna lairik uniform sing yenthokli hairiba sing ase lanai gi mahi loisang sing dadi yamna chauna launari bane aduna mama mapa singna macha masu singbu lenga ki mahi loisang sing da tamhanbiu amade macha masu singna mahi tamba chakibada oja sing lakpara kari takpi tambiri haibadusu yengsenbiu Senabio, Oja Singnasu, Masama Sumakni Kana, Mahi Tambio, Matamaduda, Apava, Mahiroi Putokpa, Ngambata Natana, Lengaki, Mahiloi Sangsing, Amuhana, Hingathanba Ngangani Haiki. Lairik Yantopagi Tauramaduda, BJP Manipur Pradesh ki Hanagi Vice President Tokchom Jadumani Singna, Atoiba Mitung, Khangabok Maisnam, Upper Primary School gi School Management Committee gi Chairman Soeriba, Headmistress, L. Indirana Thoromapu, Aduga Khangabok Part 2, Gram Panchayat ki Pradhan S. Opendro, Amasung, John 3 Thawalgi, Assistant Inspector MES TH Anurasi Debina, Akhanaba Mitung Singh, Oina Sarukyaki, Mahiroi Singhi, Mama Mapa Singh, Club Ki Mihut Singh, Amadi Oza Singh Sunga Sigi Thoramatuda Sarukyaki.
Board of Secondary Education Manipur Bosemna Loba High School Living Certificate Examination 2018 da ahum suba position taraklaba Brahmachari Mayum Balkrishna Sharma kun suba position taraklaba Karong Renewal Kom yauna examination asida 75% yauna mark fangduna mai paklaba Padmaratna English School Kakchingi Mahiroi Singbo school asina selgi mana piduna pokning thawat krek ngasi school asigi auditorium da pangthokhiba school asigi michoi mihenba Mahiroi Singda selgi mana yenthokpagi thoromatuda Padmaratna English School Kakchingi School Management Committee ki President Katrimayum Aber Secretary Dr. Salam Khogen atai member sing school asigi Principal K.H. Sundari Vice Principal Salam Iveton Senior Teacher Singna President Member Sing Oiki ngasigi thauramatuda ICSLC Examination 2018 da ahum suba position taraklaba Brahmachari Mayum Balkrishna Sharma kun suba position taraklaba Karong Renewal Kom yauna Mahiroi kunda selgi mana piduna pungning thawat khre hari Mapal lamdagi lepalaitana lamdamasida mitop changsilakpa amade khunda silakpadagi Yellomi Singgi punsirolda makhal kayagi chaithing pibaga loinana Yellomi Singgi tunglam chata khodong thiningai oiragani haina Harry Kongi Secretary General Y Surjit Kumar Kumanna phongdokre ngasi Babu Parada leiba State Guest House ta pangthokiba The Course on Citizenship Amendment Bill 2016 gi matangda khanaduna warep lobagi thorom mamada mahakna wafamasi phongdokhibani mahana makha taraduna iramdam Manipur da su mitop miyancha singna lepalaitana khundarakli makoina ekhoi gi summit loan gi ayamba saru paisalakpaga loinana lengakta yauksalakpa maramna mahusagi phibamda akaiba kaya pirakli mahausadagi leijaramlaba resourcing tungi yengdana sizina thokiba amadi aikhoigi nat lining laisol chanabina singba kayada makoigi itilna chauba chaitheng kaya piri khudongcha phibam kaya mayong haliba sida mipaiba fawba ireiba iramdam amadi ireicha singbu nuksijaba tungi mirolgi damakta khanjaba mioi kayana mito miyancha singi chaifu chaithengdagi kanjanaba kholau kaya lauduna ihau kaya changsilakli ngasi fawbada masak thokpa lamdam asigi Yellomi Singbu mitop singi khutagi kanjanaba pambai ama fawbada phangba ngamdana panthung yodana leiri maramasina Ithno Heritage Council Herikon Manipurna Citizenship Amendment Bill 2016 gi mayokta matam chupada lepkani haiki Landamasigi Yellomi Singna Citizen Amendment Bill 2016 asi karino masina iramdam sigi Yellomi ekoida kanai fawa kaiba idakpa yabano haibadu miyam na nainamidana ekoi khungum ma semdana thengminaba mathau tare Manipur lenga kamadi Manipur da leiba political parties na bill sigi matangda kari phirep dori bage madi kari phirep thapta unthokpa yabage karamba thawong sing lokhatlabage haibadu miyam loinana tanamidana khangnebe thapak paikhatpa chumle Highway Truck Owners Welfare Organization ki member Jenta Laitongjam na haikre haukiba June gi marida Jiribam DC na High Court na takiba order amagi reference da Imphal to Jiribam phawbada pochai puthok pusin tawriba truck sing pot pubagi arumbagi chang lepkiba asigumna Imphal Dimapur lambi gi so lepiyo masai leptaba tarabade Jiri lambi gi pot ki chang lepkiba ado cancel tawbiyo wafamasi press club tanga se truck owners singi mifam pangtholaba matungda paumi singda mahangna phongdokhibane mahana makha taraduna DC na thokiba hukum mamada chakataru panbada metric ton mapal chakatara panbada metric ton taragataru chakatara nithoi panbada metric ton kungani thoi pugada bani haiba asiga maram oiraga transport mamal hengat khena bada transporter sing kokta khut hapnare aduga Dimapur lambi gi ton masing leptana puning mamongda puba yai haiki Jiribam lambi sida transport tokjariba gari chenjariba sinau mayama moi business sustain tokba da kamada leire aduna government na masi tang migeng press ki through the government appeal government appeal tokjari government masam ki order na ju public notice na ju route animokta chana da bane ai to bi ramina Jiribam ki thoki gre akoi gi Dimapur lambi order se thu bada yam na thu bada government na Sahitya Academy amasung Sahitya Seva Samiti Manipur Kakching anina khosamnaduna numit nini sathagadaba India pumbagi naha oiriba
Aibasing Unaba All India Writers Meet Kakching District ki Kakching Turel Wangma Uyok Ching da Leiba Kakching Garden da Chatharakiba adu ngasi loisinkhre India gi tongan ba state singdagi amade India gi yumthang nariba leibak Nepal dagi lakpa saknairaba aiba bi kyana saruyakiba Writers Meet asigi ngasi aroiba numita session mari thongna khaidoktuna saknairaba mioi singna mayai tangbal loduna masa masana ijaba tongan ba lol singda wari pathokpa amadi saireng pathokpana mapung oiba thoram sing oikhi Ngarang Manipur Police Commando gi personnel ani garina thomlambadagi maralda mahut amadi Forest Minister Thonaujam Syam Kumar gi machanupa Setejit Elias Robert Chai Kunga humdoi ngasi Mantri Pukhida leiba Imphal West CJM da puthoktuna numit humni makhatana police custody da remand lauthakre ngarang Thangal Bazar da Thonaujam Setejit na full tinted glass oiba Honda City car ama thaurakpada police na khambada khamlamdana thokibadagi MG Avenue ki traffic point manakta duty taba commando singna khamna bahona bada commando personnel T Akhu Kom Chahi Nifu Mathoi amasong L Anil Kumar Chahi Nifu Nipal thombadagi soktuna laikanaki makhatana commando personnel singna gari adugi matung inna tanaduna Kangla Park ta leiba Minister Syam Kumar gi quarter mamangda phaki commando personnel sing aduna gari amasong Saitejit lokhatuna city police ta sinakhibani Cookie Broadcasting System gi sponsorship makada ngasi Technopal District ki manong chana leiba More Digital Television launch tawkre More 1 number 9 da leiba More Digital Television gi office ta pangthokiba Thoromadu da Autonomous District Council Chandel gi chairman Lukhosai Jau Autonomous District Council Chandel gi member JN Baite Lamboi Gangte Tongpau Mate amasong Chinaiba Haukipna Mayai Tangbal Loduna Pangchoki, Thoromaduda Autonomous District Council Chandel gi chairman Lokosai Jauna Pongdokibada, Mamangi Chahi Taruk Taret Muki Mamangda Moreda Masagi Oiba Cable Network Lajarambane Adobo Cable Ado Mutraba Matungda More Town Manungda Chahi Kaya Manipur gi Pau Sing Fongdana E Pau Faunabada Awaba Kaya Mayok Naraki. Ngasi Cookie Broadcasting System gi sponsorship makada More Digital Television ama linkhalakpa asina maram moiraga Imphal da khakta natana Manipur gi atop topa kachin kaya da thokpa thodok wathok na chingba sing khangma ngamlagani amasong E pau taraga kanaba kaya khangma ngamlagani haina phongdokhi Lukhosai Jauna makha taraduna hai More Digital Television gi staff singna Pau sing puthokpada local language sing haibade Manipuri Cookie amasong Hindi gumbadasu happy haina phongdokhi Thoromadu da saruk yaba tongan ba organization singna More Digital Television launch toba sida Manipur gi E pau taba phanglagani haina harauba phongdoknaki Landam asida nungti gi phongba English pauche Manipur Mail gi joint editor gi Chandra Ningthaukhongjam Uripok Ningthaukhongjam lekai da leiba ngarang khanghodana heart attack torokpadagi lekhidre mahana lekhidabada amjugi atuba mifam pangthoktuna awaba phongdokre hari Ngasi International Peace and Social Advancement IPSA kanglei pakna sinduna Jiribam gi Golarthol Samupunbe Community Hall da Health Awareness kam Mega Free Medical Camp mapung fana pangthokpaga loinana ngasi IPSA kanglei pakki Jiribam branch amasong hangdokre ngasi pangthokliba Mega Free Medical Camp asida Peter Salam ADC Jiribam CEO Jiribam Jila Parishad Joy Chandra Konthaujam President IPSA kanglei pak E Okendro CMO Jiribam amadi Heights Ibotombi Kuman National Awardee Advisor IPSA kanglei pakna mathangsina amadi Thoromapuina Thoromaduda Saryaki Health Awareness kam Mega Free Medical Camp asina Mari Lainana Dr. Singna Tongan ba Hiram Kayada Wangangki amadi Mega Free Medical Camp aduda Imphal amadi Jiribam ge Dr. Punna Kunromna Mega Free Medical Camp asida sarukyaki ngasi layengkiba aduda punna mioi chanipal romna lemna layengki loinana ngasi pangtholiba Health Awareness kam Mega Free Medical Camp ki matangda Joy Chandra Konthaujam President IPSA kanglei pakna phongdorakpada Jiribamda IPSA gi branch ama hangdoktuna mafam asigi awaba nungaiba khudingmak Head Office Imphal ga tanaraga thabak khudingmak sangsinnaba amadi lamdam asibo chawkhanaba honabagi pandamda
खोंथांग असे लौखटजबनी हाइखि महान मखा तारदुना हाई अखोई हक्चांग फना लेनबा मतिक मगुन लेरबा मतम दतता अखोई मणिपुर असे चाखोटपा खुनाय अमा पुरकपा ngamgani हाइबगी पांदमदा पांगथोकपने खोंगचादसिना जुरिबामगी बुबुकोल बोरोइखल अमदि साबुघाट हाइरिबा खुनसिंग असिदा चतुना मफम अदुगी अवारापाना चिंगबा यंगसिलगनी हाइनसो मखाताना फोंदोकी मसिदा जिरी डिस्ट्रिक्ट लाक्चरिबा से अखोई ngarang इफ्सागी ब्रांच मा हांगतोक्तुना मफम असिदा लेरिबा अवाबा नुंगाइबा खुदिमक हेड ऑफिस इम्फाल गा तानरगा थबक खुदिमक चंगचेननबगी दमता ngarang इफ्सागी ब्रांच अमा जिरी ब्रांच हांगतोकरे ngasi निनी सुबदा अखोइना मेगा फ्री मेडिकल कैंप अमा अखोई बुलाथोंदा पांथोकचरी Writers Association Kakchingna Miyamgi Seba Tawjarakpa Chahi Nifuga Taruk Surakpabu Ningsingba Waina Chamaga Kulumdoi Suba Pandita Choba Naurem Amuyaima Singha Mapokumon Tauramga Loinana Manapi Bagi Tauram Mama Hayeng Pangtolagani Hayeng Nungtil Pung Anidagina Representative of Lois Rolgi Auditorium da Pangtokadaba Tauramase Longjam Joy Chandra Singh Registrar Manipur University of Culture Gi Chief Guest Professor N. Ibotombi Singh, President Writers Association Kakchingna President L. Upendra Sharma, Director JN Manipur Dance Academy, Imphal, Padmasri S.H. Thanil Singh, Retired Pradhan Guru JN Manipur Dance Academy, Imphal Amadi, Nimai Prokrambam, Retired JDO Advisor Writers Association Kakchingna Guest of Honor Singh Oina Sarvyagani. Ikai Kumnava Amadi, Manamatum Pangadaba Myoy Singh Adudi, Naurem Nawang Singh, Moibung Kongba, Naurem Manau Singh, Arangbam, Dr. K. Sarojini Devi, Manipur Literature, Art and Culture, R.K. Bidur, Writer, Ketrimayum Santa Singh, Writer, Furit Shambam, Devyani Devi, Nat Sankritane. State Asida Public Library Act 1998, Chatna Hello, Tonganba, Directorate Ama Hangduna, Tonganba, Director Ama. Hapa Haiduna ngasi Manipur Library Association na ngasi Kashampat Lemejam Lekai Community Hall da wakat mifam phamduna protest taukre protest adu saryakiba association gi president chawbana phongdorakibada khungangi lam amadi chingi lamda matik chaba ahingba library thambiduna lairik paba phanganbiyo library habisi longmi singi mangalni mirol amaga samnahaliba Thongumane Sarkarna Akanma Midyang Changduna Library Chakwat Hanba Mathau Tai Atopa Raija Singa Yengnabada Ekhoi Library ga Suki Matik Khenai Ing Sok Lising Amaga Chamapal Marifu Nepal da pass taukraba Library Act Chahi Contrast Suraba Phauba Chanadana Lady Act Olaba State Tara Mapal gi manungda Manipurna Taruk Subane Haujik Phauba Thabakta Onthokpa ngamdri haiki Kakching District ki Kakching Police Station ki manung channa leiba Kakching Wairi Tanki Pareng da leiba Lanai gi boarding da leiba Mahiroi ama Thauriyanduna Siramle Laikhidraba Mahiroi adugi maming de Thangjam Ramjit Chahi Taraga Manga Apokwa Bisojit Tentha Thambal Chingya dagini hairi Thaudo adugi matangda Phangba Pauna Hai Laikhidraba Ramjit Padmaratana English School da Class 10 tambani hairi Kakching Wairi Tanki Pareng da leiba Silaiba Coaching Center Koba Boarding Amada Laiduna Mahitambani School Gi Term Testa Mag Yamna Nemna Fangbagi Haiduna Ngarang Mama Mapana Laklaga Mapana Kara Food Chaiba Kara Toromkiba Laiki Haidi Ngasi Nungalakpada Makoina Ladiba Boarding Adugi Cycle Tampam Sangamada Kudayamana Tauriyanduna Sirga Lairambani Haidi Asiba Hakchang Kakching Police Na Lakwalaga Jenimski Middle Sangda Postmortem Tauraga Imung Manungi Mioy Singda Kusina Kre Haidi Ngarang Boarding Da Mapana Fuba Chaiba Toramba Ado Ikaiduna Masa Matanta Sizaba Wairunga Yai Haina Tazanari Adumakbo Kamdona Siram Libano Haiba Adudi Chapsana Kangbadi Ngamdri Todo Sega Mari Lainana Kakching Police na case ama Lokatuna Tijinba Hokre Hairi Autonomous District Council ADC Chandelgate 12 District Headquarters Chandel District Council Constituency ki Manung Chana Leiba Khul Ahumda ADC Chandel na Taramari Suba Finance Commission ki Makhada Saba Mini Bridge Public Toilet amasong waiting set ama ngasi ADC Chandel gi Education amasong PSE gi Executive Member Tongsing Willingson na hongnabi matung inna sangaduna miyamda sinakre 12 District Headquarter DCC gi Meotso Oiriba Tongsing Willingson na ngasi ahanba oina Lambung Khol gi Public Toilet ama sangaki ani subo oina Chandel Kulen Khulgi waiting set ama sangaraba matungda
Ngarikhul Khulda Saba Mini Bridge Amasu Sangaduna Miamda Kusinaki. Salibata Siki Megi Tanganida Sati Kongnang Lampakta Football Semi-Final Match Amasanering Emanungda Referee Oikiba MD Fazal Chahi Taragataret Apopa MD Tombaga Sanaroi MD Mustafa Chahi Kunganipal Apopa Fazur Rahmanga Ningai Sangdanabadagi Football Tournament Adu Silang Libasing Amadi Miamna Sandainaraba Matungda No Ngalaga Fazina Mapagi Hidak Labor Chatpagi Lambida MD Mustafa na Tongal Mapada Mustafa Madi Mamanava Singna Fazanbu Tamtina Pubirak Padegi Fazan hospitalized Tauki Taudosaga Mari Lenana Fazangi Mama Romina Begamna Mayang Infal Police Station da FIR Rama launch Tauki Duga Police na MD Mustafa Farabatungda Amuk Tadoki Baga Mari Lenana Fazangi Mama Romina Begamna Tungda Sanare Singi Marakta Sigumba Taudok Toktanaba Mari Lenava Singna Hona Bio Hainangasi Press Club da Pangtok Papaugi Mipamamada High Grade. Asigumba laibak thiba thogdok asi matungda amuk hanna thoktanaba lamdam masida leiriba sanababu yokhatpiriba amadi football nungsijaba miyoi khudingmakna miyeng chanbiyu civil organization punamakna su asumba wayen phangnaba hotnabada mating pangbiyu. National Highway ani Indo-Myanmar Road Pakthok Chakthokhanba Sokhallaba nakal oyet ki pata Taraba Lamsingi Kakching District ki manung chanba 52 Palel 52 Kakching Khulel to 60 Laijing 61 Irengban 61B Lausipa 63 Kakching YD to Lamsingi Mapusinga government ki cell date sahi sub register Kakching ki office da ayuk pung tara makhai dagina nungthil pung mari faubada working days numita pangtholagani schedule se Ayerating Laitaba Lamsingi Hana Pangtokani Sel Dirasi Tonaraba Matunda Chayolamagi Manunda Senpam Sing Lamapusing da Pitokani Hairi Amadi Ayerating Laiba Amasong Darkaro Basing Semdok Semjin Togada Lamsingi Matung Tarakpada Sel Dirasi Tonagani Haina Deputy Commissioner Coaching Nelitang Cheliana Tadorok Cherolaman Hairi Cherolas Namaka Taraduna Standing Property Singi Senpam na NHIDCL na Microplan Finalized Torova Masong government na fund Tadolba Matunda Yentokani Standing Property Singi Pigadava Sanpam Sing Miam the Kangangani Haibagaluna Miamna Sell did Sahi Tona Balakada Marilenaba Jetsang Suna Pubira Hierarchy. Joint entrance exam JEE Mansta Satisgargi Jaspurda Leba Government School Amada Chak Tongbagi Tabak Toba Mioyamagi Masani Pana Chada Moudra Fangduna Pass Taure Mahiroi Mapa Bal Mukun Paikragi Mapa Adu Nomada Lupani Fu Pangduna Government School Amada Cook Webani Aduga Bal Mukuna Government na Frida Chalaiba Coaching Center Sankalp Section Sangstanda Tambani Hairi Bal Mukuna Haiki Ozasing Adu Yamna Fai Makoidegi Yamna Tamzaba Ngamle Aduga Engineer Ama Oiningbagi Apamba Leraki Aduga Sankalp Section Sangstangi Ozama Oiriba Mukesh Barmana Haiki Coaching Center adugi Mairoi Sing Yamna Pukchel Sing Yamadi Thawai Yawi aduga Makoi Matamgi Mamal Khangi Coaching Center adugi Atopa Mahiroi Yuvras Paikrana Su JEE Mansta Chada Maudraga Mari Fangduna Pass Tauki Mak Lomi Amagi Masani Coaching Center aduna Sel Chumgi Fibam Fataba Imungi Marau Sing Leitaba Mahiroi Singbo Lemna Tambiduna Lakli Haiki Samajwadi Party ki President Akhilesh Yadav na Mangonda Elotoba official Banglo Thadokre Hairi aduga Uttar Pradesh ki Hana Chief Minister Oiremba Singda government ki official Banglo Elotoriba Sing adu Yaroi Haina Supreme Court na Warolama Piba Lekhrabani order adugi matungena Hana ki Chief Minister Singh Narayana Tiwari Mulayam Singh Yadav Kalyan Singh Mayawati Rajnath Singh amasong Akhilesh Yadav makoina leiriba official Banglo Singh Thadokpa tabani Hairi makoi gi manungda official Banglo Thadok Tribase ND Tiwari Kaktangaire Mahak Hojek Delhi da Leiduna Kanna Layang Libani Hairi Aroibada Maroi Pau Umuhanna Pizari Sexual abuse haibasi Mioibana season abada Tamchiba Wahayamani Haina Assembly ki Speaker Kem Chana Fongdokre Discourse on Citizenship Amendment Bill 2016 gi Matangda Kananina Kre Luinana Moreda Digital Television Cable Network ama launch Tokre Ngasigi damakta di mes Paodam loisinjari Miambo Muhanna Krumjari